mai thoni nangi saktam di ning TV saktam ni nangi mai thong di ning TV mai thong ni nangi saktam di ning TV saktam ni bagi pen banai de ngau zai bikup kuding nang tagi saktam akan banong lai kayana timbangam laro aigi nungsiwa se akan banong lai kayana timbangam laro aigi nungsiwa se wahang kaya na famda lona challi baukhum kaya itannata thamoi sina hangli wahang kaya na famda lona challi baukhum kaya itannata machu taret kumning TV thajagi mai thong bungam jabi famlaro inaksira injage nangbu imit pena injage nangbu imit pena injai nang she ing bagi pen banai de ngau zai bikup kuding nang tagi saktam nang bu ngau jaba nang bu pam jaba nang bu ngau jaba nang bu pam jaba nang bu ngau jaba nang bu pam jaba ai tana oi han biyo ning TV nang gi saktam se
Karamba nongdamgi khuseno Ningtibi nangi sakdamse Karamba nongdambagi khuseno Aigi thamoibu asuk wahaliba Aigi thamoibu asuk wahaliba Bagi pen banai de